Echaogi Awaba Nanglaba Miyamna Ithai Damda Thomjinduna get Mangamak Hangnaba Khongjang Changsinkhre. Chahi kuntra khaktagi agreement sign taunaduna paikhatkiba aduga chahi nifumatoi suraba Loktak project ki Ithai Dam diga mission taunanaba Changsinkhre. Chahi kuntra khaktagi oina agreement sign taunaduna paikhatkiba aduga chahi nifumatoi suraba mapunsi loiraba Loktak Hydropower Corporation na Ithai da sariba dam diga mission tau. Ithai Barrage ki gate Mangamak pung kunmari hangduna thamu haina lengakta taksinduna People Committee on Restoration of Loktak and its associate wetland Manipur na sinduna Ithai amadi akoibada khundaminariba khunja singi miyoi singna Ithai Damda leiba NHPC gi office ta ngarang Thomjindkhre. Committee gi Chief Advisor O Maipak Sau, Convener Tomba Soivam, Co-Convener Tongbram Jiten amadi atai thomi sing tonganba lup kayagi mihut singna saruk yaduna Ithai Community Hall da pullaba matungda Ithai da leiba NHPC gi office ta wakat khongchat ama chatuna Thomjindkhre. Wakat khongchat aduda chahi nifu helaba Loktak project Ithai Barrage decommission tau lomi singi chahi nifu mathoi crop compensation PU. Ithai Barrage ki gate Mangamak September tha phawbada hangda u haiba kholau kaya su lauki. Committee gi advisor angom tiken na phongdora kibada Ithai Barrage na maram oiraga lopari lising kaya ising manungda leiri. Chahi khudingi lomi singi mahai marong kaya mangli. Maram asina matam loiraba dam lengak na decommission taugadabani hauji Ichau thoklingai dam September tha phawbada hanggadabani amadi chahi nifu mathoigi crop compensation pigadabani haiki. Wakat Khongjang adu Ithai Community Hall dagi hauraga Ithai dam lanthokluraba matung amuk halaktuna National Hydropower Corporation gi dam in charge ka unanaba Ithai dam gi campus ta leiba office ta Thomjindkhre amadi khongchat adu mafam aduda loisinki.